ARAMBAI TENGGOL na KOUKHIBA NUMIT taranigi total shutdown adu SHOUGATPA YAIRIPOK KEITHEL PHAODUNA CHATLIBA LAMBI singda LEIBAK PEISHINDUNA THAMLIBA sing adu LOUTHOKNABA Manipur Police Amasung Bsf ki Apunba team Amana EXCAVATOR PUDUNA LAKPADAGI CHAONA MUKNABA THOKRE tear gas cell AMADI rubber bullet round kaya KAPKHRE HAIRI Presna phangba pau amagi matung inna ngarang nungthil YAIRIPOK Police Station amasung Police Station asida leiriba BSF personnel singe Apunba team Amana lambida thonjinduna leiriba leibak sing adu kothoknaba lakpada total shutdown SHOUGATPA singa akanba mawongda mungnarakhi Phibam aduda miyam adubu lakshinnaba honabada security force ki maikaidagi tear gas cell amadi rubber bullet round kaya kapkhi hairi adum oinamak security force na lambida paishinduna thamliba leibak sing adu kothokpa ngamdana YAIRIPOK Police Station manungda changkhi madugi matungdasu miyamga akanba mawongda khut thoknabadagi police station manungdagi live round yauna ngapigani live yauna round kaya kapthoraktuna miyam tankhaina bahotnakhi hairi